ꯑꯩꯈꯣꯏ ꯂꯩꯔꯤ ꯅꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅꯕ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅꯕ ꯁꯣꯟꯊꯕ ꯂꯩꯇꯅꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯩ ꯏꯁꯥ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥ ꯂꯩꯖꯗꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏꯒ ꯇꯤꯜꯍꯧ ꯀꯩꯀꯥ ꯈꯔ ꯃꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯤꯇꯪ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯇꯧꯖꯕꯅꯤ ꯃꯈꯥ ꯇꯥꯕꯁꯨ ꯈꯤꯇꯪ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯑꯒ ꯈꯤꯇꯪ ꯑꯩꯅ ꯄꯥꯡꯕ ꯌꯥꯕꯗꯣ ꯑꯩ ꯄꯥꯡꯖꯒꯦꯅ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩ Magi, masih tahu kamu. London City, the Rural Education Network, Hyrop Part 2, Kunung, Asina. Election, we're going to let it. Gapun the Bayate, Habisita, MP Anisa, Chapama from Putin, the Sultan. Meter amagi sang lepio social distancing ako'y may nung nga nga sasay aduka matung tawa singdusu hen pibang ngambyo ngasi me gitang ani thang junamit do di pagi ningomom kiran na maki mapa lagi daba ningom abege mingda covid-19 na maram oduna lockdown toksingiba lockdown toksinggibana kuis nomo gi suwa nomo saja basi nomo kirana angam mateng kan pangjabani maki lai chidra magi papabung nomo abe min dakachabani
ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯌꯥꯝꯅ ꯋꯥꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ COVID-19ꯒ ꯃꯔꯤ ꯂꯩꯅꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯆꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕꯤꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ, ꯃꯦꯗꯤꯀꯦꯜ ꯇꯤꯝꯁꯤꯡ, ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯑꯣꯐꯤꯁꯔꯁꯤꯡ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯊꯧ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕ ꯑꯣꯏꯅ ꯁꯪꯘ ꯕꯤꯚꯤꯟꯅ ꯈꯦꯇ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯣꯉꯥꯟꯕ ꯁꯪꯁꯊꯥꯟꯁꯤꯡꯅ ꯃꯥꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕꯤꯁ꯭ꯋ ꯍꯤꯟꯗꯨ ꯄꯔꯤꯁꯠꯅꯁꯨ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯄꯦꯀꯦꯠꯁꯤꯡ ngasi imphal-gi manungda leiba tongan-tonganba police packet-singda mathau tawriba police karmachari-singda ekhoi Biswa Hindu Parishad-ki maikaidagi angamba mating pangjabani masigi thauram asida Sangha Seva Bharati Manipur Seva Samiti ABVP Kailana Ashram Rashtriya Sevika Samiti like-minded group singsina tongan-tonganba mafam-singda ekhoi gi program asi pangthokli